Chinda ima lebak nungsi haina lauraga lebak nungsiri haibadi yaroi. Maihorolda gilairaglaba puwariga sagona duna laglaba wari singun kaya hauragliba nahasingda khangalaba matamda lebak nungsiba polakani haina Manipurgi ningthau leishemba sanajawbana fongdokre. School fagadan sigi ahanba oina school 3 February 12 da launch tawrgani haina Chief Minister N Biren fongdokre. Wafama singasi mayang langjing tamangda 33/11 kV substation ama miyamda kusinabagi thoramda fongdokhibani. Government Oza Singh Taret Suba UGC pay amadi regulation chana luhaina fegokta changsilakpa khongjang hanba leitri ngasichu DM College of Arts ki gate Oza Tarana khuthang chara henbi khongjang changsinkhre. February tarhom fawgi manungda Oza Singh ki demand thabak ton thoktrabadi fegokta postgraduate ki exam khudingmak boycott tawbai khongjang changsilakadawri. Uttarakhand gi lakhiba miyoi ahumna saba cycle expedition team ngasi Nagaland gi damang Imphal thadokre. Cyclist kangbu singarang nungbadagi Imphal da thunglakhibani. Tamenglong district Itauksem subdivision gi manung chana leiba Kaimai village ta lengang na miyang changba watpa gi mami chaung tari thaknaba ising amadi government school gi oiriba film asida lenga ki mari leinaba loisang na miyang changhaning bagi apamba leihaure. More police na kani marupura humdraga mga amadi foreign zero box chani rom fagat kre ngarang numi jungba duaida Imphal More lambigi ima kundong lairembi da leiba More police check post ta More rom dagi tholakpa tongan ba gari ahum da purakpa poppy seed bora humdra mga amadi foreign long gi churu black cigarette really reverse cigarette amadi AC light cigarette sing purambadagi check post asida mathau tawre police na fagat khibani. Manipurgi yamna maru oiba district amasu oiriba Jirwam district asida leiriba ahangba lam amadi lawlokraba matung sijinadan leiriba lafam singda double cropping na chingba tawhanbiduna hena puthoktuna mipal tangdaba lamdam ama ohenningbagi apamba Jirwam miyamda leihauri. Thawal okramda leiba Wakomani Girls College ki naungna sabak ka taruk ngasi Manipur lengaki University and Higher Education Director KH Daina na sangakre. Kumza lising ani kunithoi da pangthokadoriba Manipur Legislative Assembly election da pasoi kendra gi oina mirep oigadoriba RK Fortune Developer Private Limited ki Managing Director RK Rameswar ngasi United Committee 50-55S group changangai na taramna okpaga loinana nungsi chaklen changminnakre. Imphal West ki tagyal khongbal Khumonthem Laikai gi nongna saba thokpang sangleng ngasi pasoi SC gi MLA AK Mirabai na sangakre. Imphal West ki langjingda leiriba Parimom Singdam sangda thasi gi taretagi numit humni chumna chatharkiba annual literary meet loisin khibaga loinana mai loisanga chi kontratuk suba mapokumon thorom ngasi pangthokre. China da novel coronavirus namaram oiduna sikhiba migi masing chanipanga tramathoi yaukre. China da paksana sandroktringai mamangda leibak adugi Hubei gi konung Wuhan da lamlaki sa yonba kaichel amadagi sandrokpa oigani haina thajanariba novel coronavirus namaram oiduna hauzik fawbada mioi lising kunthra taret ka chamaga mawdra nipan leina asina sokankre. Indian Pancake Salad Federation gi meeting makhada Pancake Salad Association of Maharashtra na yumbu oiduna thasi gi taretagi Divisional Sport Complex Nasik ta chathrakiba ahumlak suba Pancake Salad Federation Cup amadi anirak suba All India Interzonal Pancake Salad Championship lising ani kunda Manipur gi nupi masa ani yaungna sanoi trama thoina Sarugyario Federation Cup asigi ngasi nini chanba numita Manipur na gold mari lawbang ngamkre.